ngasi numida wairam phongkiba tungan tungan ba manipuri sifung singa masum thokiba thodo wathok singdegi maruebi ipau sing memna thamjari hanbada kanglei paki maira digi lokusarga BJP gi national president election matungna manipur anaupa lenga ama semlaba yabagi thajaba leire CM oinabagi lamjel speaker satyabrata MLA Bishorjit Radheshyam amadi Ex CM Biren gi Ming Pannari thani hena manipura president rule thamlakpa sigi marakta anaupa lenga ama semnaba manipur gi yamdrabada MLA kunga tarena Prime Minister Narendra Modi amasum Union Home Minister Amit Shah ga unaraba yahiri pausi isna phangba paugi source amagi matung inadi MLA khradi mangjongna hauji Delhi da kem tawduna Prime Minister Narendra Modi amadi Union Home Minister Amit Shah unabagi ayaba launaba ngaiduna leiri hadi Seraksida hausik manipur popular government ama lingnabagi damakta MLA masing yamna khombigi thapaksu yamna kana sithari hausik phabi goina popular government ama CM na bohona bahasida Chief Minister oinaba miyoi mari songthorakli habigi paus phangli Chief Minister oinabagi damakta songthorakli MLA tudi Speaker TS Satyabrata TS Bishorjit amadi Hairo Kendragi BJP MLA TS Radheshyam loinana Ex Minister N Biren haidi pausina Hai anauba lenga ama CM na bohona bahasida Chief Minister oigani haiduna miyoi mari songthorakpa sida MLA masing yamna khomba ngamna bathaba hauji yamna kana sathari Paugi lekhunamagi matung inadi Chief Minister oinaba songthorakliba miyoi mari asigi manungda Speaker Satyabrata number 1 number 2 TS Bishorjit number 3 TS Radheshyam wari makhoi ahum asigi manungda su center gi lusing basing amadi intelligence report ki matung inadi Speaker TS Satyabrata na number 1 da leiri hadi paugi source asina makha taribadi laklibi April kunda BJP ki national president khanbigi mipam ama pangthokodori maduna mikhal asi pangthoklaba matungda Manipur da popular government ama thamnabagi khongthang lokhalakpa yai masigi mangjona center lenga ki lusing basing unanaba Manipur gi MLA kya Delhi da sanction kibu oigene haidi adumapu Delhi da sanction kibu MLA sing asi masa masai goi bathabak singi ne haibesu phongdokhiba leikrabani aduma oina NPP gi Manipur gi president Joy Kumar gi matung inadi hiramisi gi matang karigumba wapam amata khangba leiti haibaga loinana NPP gi MLA singi maikei gi di asigumba anoba popular government ama semnaba demand tobusu leiti haidi nakalamaromda ngarang athingbara Manipur Legislative Assembly gi member tare na Governor Ajay Kumar Balaga Rasbonda unaki baduda Sagolban AC gi MLA RK Imo Langthabal AC gi MLA Karamsyam Konthaujam AC gi MLA aduga hanagi Health Minister Dr. Sapam Ranjan Hill Areas Committee ki Chairman su ori banungba AC ki MLA Dinganglu Depu Gangmai Pasu AC ki MLA Sapam Kunja Kesor Lamlai AC ki MLA Case Ibom Samati Wabagai AC ki MLA Usam Deven yauna Governor gu unaki baduda miyam gi interest tuan issue kya puthokuna khanaki haina Rasbo na thokpa sirol man haidi Amaromdana tuan mafam sing search operation sathabada khulai kaya marum fagat pangamkhri Security Force ki kangbuna lamdam asigi sing amasum tamgi tuan mafam singda search operation sathabada losinduna thamlamba khulai kaya marum fagat pangamkhri haina Manipur Police ki paw man haidi paw sin hai ngara Kaksing District ki Kaksing Police Station na konba wabagai Buffalo Farm gi akoiba mafam singda search operation sathaba matamda khulai kaya fagat pangamne haidi phagalaba khulai sing adudi magazine amadi Saling Konana .303 rifle ama amasum Salinga Konana ball action single barrel gun ama magazine ga Konana 9mm pistol ama AK rifles ki live round nipan .kuntraga ammunition live round manga 9mm gi live round ammunition ahum 51mm gi motor shell ga loina cover ama detonator yaudaba .36 ki hand grenade ani rubber bullet ani tear smoke shell CS ani stand shell normal mari AK rifles ki empty case ammunition taragani thoi HTV T5 handset ani BP plate ahum budzura ama amupa masugi handbag ama angopa masugi plastic bag ama su recover to bangam khiari amaromda Imphal West District ki Lamsang Police Station ki manungsana Lairen Kabi amadi Sanjanbam village ki Khongraubi Canal Road ta satakhiba search operation asu khulai kya phangmangam rehri khulai singa duri magazine ga konana AK rifle ama magazine ga konaba SLR ama magazine ga konaba 9mm carbine machine gun ama modified single barrel gun ama magazine ama ga konana pistol ama detonator yaudaba .36 hand grenade ani .380 gi ammunition hablamba amuba masugi plastic bag ama 7.62 mm LMG gi amadi magazine ani .303 LMG gi empty magazine ama 7.62 mm SLR gi empty magazine ani
इंचेस राइफल डिफेक्टेड की एम्प्टी मैगजीन अमा सेफ्टी रिवर यावदबा स्मोक हैंड ग्रेनेड तरुक 33 mm एंटी रेड रबर बुलेट कार्ट्रिज मंगा अमरसम टियर स्मोक सेल सॉफ्ट नोज LR ani tier smoke shell soft nose SR ahum amasum BP base ahum amadi helmet manga recover tawungam kheri makata na security force kangmuna ngarang Imphal East district ki Porompat police station ki manungsan na singkai singi western side gi singkhong na sataki search operation su khulai kya fagat pangam na heri phagalabu khulai singa duri magazine amaga konana 7.62 SLR rifle ama 12 bore SBBL gun ani 7.62 mm की मैगजीन का कोना पिस्तौल अमा डेटोनेटर यावदबा .36 हाइस ई हैंड ग्रेनेड अहुम ईस्टर्न सेल अनि टियर स्मोक मरी 303 लाइफ एमुनेशन तरा 5.56 लाइफ एमुनेशन अनि 5.56 into 30 mm की लाइफ एमुनेशन कुंगनी थोय डेटोनेटर अमा .332 की लाइफ एमुनेशन अहुम आर्मिंग रिन अमा 12 bore की empty cartridge ama BP jacket ani BP plate mari helmet ani su recover to bangam khiari makata nangarang Tenopal district ki Tenopal police station ki Saibom village sathaki search operation su khulai khra fogat khiari phagalaba khulai singa duri magazine ka kona na 9 mm pistol country made ani 9 mm ki ammunition mari IED tara hand grenade nipan pompey shell small mari amadi pompey shell asoba mari su fogat bangam khiari अमरमदना एंटी इंसर्जेंसी ऑपरेशन माय पांगना सथरपगिदमा गवर्नर सिक्योरिटी फोर्स की लुसिंग बसिंग काउदुना थगरप फोंदोख्री हाउजु मणिपुर थोकलिबे सही एनी फजिलगलबा इरांग असि लाक्सिननबा सेंटर लेंगाना लखलकपा खोंथांगी सरवम ओइना लमदमसि की तुवान तुवान डिस्ट्रिक्ट सिंग सिक्योरिटी फोर्स सिंगना सथरबे एंटी इंसर्जेंसी ऑपरेशन माय पांगना सथरकपा सिबु मणिपुर की गवर्नर अजय कुमार बलाना थगरप फोंदोख्री हदि ngasi Rasbon General Officer Commanding in Chief Eastern Command Lieutenant General Ram Chandel Tiwari GOC Spare Corps Lieutenant General Abhijit S Amadi Inspector General of Assam Rifles South Major General Raprup Singhas Governor na kaukibagalundina makoibu thagat phongdokre hari Governor go unakibadure security force ki lusing basingi maikaidegi su Chusampur Bishnupur Imphal East Kaksing Jiribam Kangpokpi amadi Imphal West district mai pakna operation sathaduna lalhaubu sing amadi khulai kya fogat pangamle masimangna lamdam asita thoklibi irang khara makhaidi lakshimba ngamlaklibani haiba wafam sing thamki hari अमरमदना लल्लैमा इलेक्ट्रॉनिक हफ्ता बॉम थमजिलमले इम्फाल वेस्ट डिस्ट्रिक्ट की मोइरांगखोम लैबा लल्लैमा इलेक्ट्रॉनिक हफ्ता ngasi masakhangnaba khulai paibisingna bom ama thanamle heri bom adu dukan adu ki satar manakta plastic khawam da hapli bom oibe yai haina singnaba posa adu lairambade ki dukan asigi miyoi singna police ta pau piraba matung police na yengsinbagi thabak satabada bom ne haba khangmam khibaga loidana bom adu aso engam yaudana lakthokra heri hauju phawbi oina di bom adu kanana kari maram gi damka thamlam dibano haba khangmam dri adu moinama CL gi demand ga mari oi pari lainam oiramba yai haina thajanari Loisulakpoina topa pom IMC ni Imphal City Luna na thamnaba thabak paikhalakpada miyamna sumating pangbiyu utam Kaithel phambi singna amor akai hapsinna ba carry bag lupa yankai de fangalagani Imphal City ki mafam singda amor akai kyana mosil handuna leramba mafam singu Imphal Municipal Corporation IMC na Lunan ba mafam am ohenna ba honarak pi sarwa moina naga mapal da leiba lining thau lining ising saiba leibungi mayuk na ba sangba sagalakhiba senior citizens recreation point ki mafam sing loiraduna ngasi hangdoktuna miyamna kusinakre senior citizens recreation point hangdokpagi thawramaduda IMC ki Mayur L Lokesur Singha Mohot ki director ngangom utam Singha IMC ki municipal commissioner K Chandra Kumar ward number 4 ki cooperator L Arun Kumar ward 3 ki cooperator Hais Newton Chandramati ward number 7 ki cooperator RK Zitian athob mithunglen oina sarwaki Thauram ga mari lena mohot ki director ngangom utam na hakibada Imphal City ki akoiba mafam sing Luna na thamba bisi ai gi yungi thunga Luna na thamba ga mane Luna na thamna bohona bada amagamaga taishinabi ki hainabi lairibasi thadokminasi kaithela potpham phambi riba amadi state vendor pot yuwali be imaibel sing su kaithela si Luna na thamna bohona bada asoba thokdang lominasi isana yuwali ba manama sing adudagi fataba polam sing nakal langthokpagi mahuta sekhaw amada hapsinduna mafam sana thambiramo masido sinatana IMC ga mahut ka punduna anau thorang kya pekhalakpagi manungsana satnaba yaba kari carry bag ta IMC na
Kaitel Pambising the Lupa Yankai the Yolaba Matunda Amot Akaising adu IMC the Pishalabadi Lupa Nifumu Handorakani Taurangasi Atubumatam the Satnaba Horaganadi Mana Makatana Fondo Kibi Isai Sagi Yungi Tongal Sing the Amot Akai Patahodi Kongwat Palakpa IMC Miosinda Ningti Namating Pibiduna Matam Sana Tagi Pipam Topusel Pitona Basu Hanabiu Matamgi Matung in IMC na Mamal Hengalapasi Yai Hena Fondoki